NIA na Salaigi Mayokta Anouba criminal appeal amasu file Tourakle. Salai Group of Companies amasung Smart Society ge office amadi bank accounting National Investigation Agency ge NIA Guwahati na laukhatpa case amaga mari leinana thingjinduna thamlakpadagi tha asigi anida Special Judge NIA Manipur na pikiba order amada hangdohan kibagi Mayokta Investigation Agency asina High Court of Manipur da Criminal Appeal Number 12 of 2020 amasung masiga mari lainaba Miscellaneous Criminal Appeal Number 30 of 2020 file tawrakraba matungda Anouba Miscellaneous Case Criminal Appeal amamuk na hongna file Tallakhre NIA gi maikaidage inaw na file tawrakliba Miscellaneous Case Criminal Appeal asige number 31 of 2020 ne Criminal Appeal ase Salai Group of Companies amasung masigi Smart Society gi Mayokta makoibo respondent sing oina konsil laga file tawrakhibane Salai Group of Companies amasung Smart Society gi Mayokta agency asina file tawrakhiba Criminal Appeal amasung masigi Miscellaneous Case Criminal Appeal animag ngasi High Court of Manipur gi Justice MB Muralidharan amasung Justice Ahanthem Bimol gi Division Bench ta list tawkhi Court na matter sing asigi matangda khananaba laukhatpada NIA gi maikaida lepkhiba council na mahaki maikaidagi inaw na file tawrakhiba Miscellaneous case asigi matangda submission tawkhi mahakna court na phongdokhiba singi manungda karigumba tha asigi anida Special Judge NIA Manipur na Salai amasung Smart Society gi office amade bank account sing hangdokpada ayaba pikhibagi matung inna masibu thabak to onthokpa hokhrabade agency asigi maikaidagi court asida file tawrakliba criminal appeal ase infractions oiragane maram aduna Special Judge NIA Manipur na Salai amasung Smart Society gi office sing hangdokpada ayaba pikhiba amasung freeze tawduna thamlakiba account sing sizinaba yahankhiba ase sana handana thambikho haijakhi court na NIA gi council na submission tawrakliba wafam sing tarabasu mahaki maikaidagi inaw na file tawrakliba Miscellaneous Case Criminal Appeal Number 31 of 2020 adu laukhatuna khanakhidre masigi mahutta agency asina numit kharani gi mamangda file tawrakhiba Criminal Appeal Number 12 of 2020 adugi wayel oina chathakhi masida NIA gi council na mahaki oiba submission sing tawba hauki loina na court ki maikaidagi so mahaki submission sing aduga mari lainaba wahang sing hangki adum oinamag ngasigi court hour manungda part hard stage ta yawraklaba matter sing asigi wayel mapung phana loisinba ngamdabadagi makata na hayeng amuk sathanabagi damakta list tawnaba direction pikhi panba yawadi matter sing ase court na lokhalakpada respondent sing oidiba Salai amasung Smart Society gi maikaida senior counsel HH paunam amasung mahaki kangbuna leplibani uyan ba phaba chatpa forest ki staff sing Nongmei Kaptuna Tallakhre forest staff sing da Nongmei kapsilakbada personnel yawre waithau protection forest ki manung chanba chanam sandroke mamang thangba ching the forest department na thakiba tangdong pharaklaba uchan pambi sing yale haibagi pau phangbadagi logi wangwada thavak tawba miyoi sing adubu phana ba sangsiluba forest staff sing u yanthat pakangbuna Nongmei na Kaptuna Tallakhre thajaba yaba maphamdagi phangba pauna hai uchan pambi yanthat pathingna ba sangsiluba Thoubal Forest Division ge makada leiba staff sing adu Nongmei na Kaptuna Tallakhpada Imphal West District Police ta constable oina thabak tawba personnel ama yawi haina maral sirakle umang sing bukan ba pamjaba NGO amagi miyoi yauna yadipok bit officer M Biren Lusingba forest ki team aduna mafam aduda hek yoksinbaga miyoi kharana mafam aduda forest staff sing sangsalakana ba hairakhi amade miyoi sing aduna forest staff sing adugi lusinglakliba mi adu sanglau wari sanasi harakpaga loinana sangdabadagi mafam aduda hana leramba miyoi sing aduna numit jungba matung pung taraga nithoi makhairom tabada Nongmei round ani ahum rom Kaptuna Tallakhpane forest staff sing punna sangminakiba NGO amagi miyoi sing su Tourakle haire pawadu tabadagi thuna yangna Thoubal RO S samungoksu mafam aduda laktuna phibam adu yangsinki adumakpu u yaliba mafam aduda de changba ngamdana handokre Thogdok adu thokraba matungda forest ki staff singna Irilbung police station da complaint tawkhi police na FIR lokhatkre complaint adugi matung inna police ki achoba team ama mafam duta changchinkhre haina police tagi phangba pauna haire
पाव असिना हाई इरिलबुंग पुलिस स्टेशन की मनुंग चना लेरिबा चनम संद्रोके मफम असिदा मतम खरगी ममांगदगे उचान पांबी सिंग यांथतुना अमदे उ सिंग अदु खाइनबा पालोंगना चिंगबा सादुना लैरे अमदे हानसु उ कया मरुम खाइदुना होंदोखिबसु लैख्रे हाइरे पाउसे असिना फंगबा पाउदा नोंगमै कापथोरकलिबा मियोइ सिंग अदुगी मनुंगदा इम्फाल वेस्ट पुलिस ता लैबा कांस्टेबल अमा अमदे लैंगा की थबक तौदुना अचौबा थौगाई कया पुरमलबा हौजिकना थबक्तगी पोथारबा मियोइ अमसु यावे सनम संद्रोकी ममांगदा लेदिबा चिंग असे वाइथोक प्रोटेक्शन फॉरेस्ट की मनुंग चनबदा नतना इंडियन फॉरेस्ट एक्ट 1927 की मखादा प्रोटेक्शन एरिया ओइरे हाइनसु लाउथोख्रबा मफमने मरम असिना सुप्रीम कोर्ट की मतुंग इन्ना मफम असिदा उ पांबी अमता होनबा यादे हाइरे हिरम असिगी मतंगदा संजेनथोंगदा लैबा प्रिंसिपल चीफ कंजर्वेटर ऑफ फॉरेस्ट PCCF तसु रिपोर्ट तौदुना खंगनखिबा लैख्रे कोविड न लैखिद्रबा मियोइगी अरोइबा मथौं मंगम पांगथोंगनबा IMC ना लुपा लिसिंग 15 लौबगे थवोंग मियाम न पेनद्रे वेटरिनरी की डॉक्टर अमदे एक्सपर्ट सिंगा तानाखिबसु लैतना ओक सिरकलगा फार्मर ना डिपार्टमेंट दा हेक्टर चार्ज तौबा सुमदे डायरेक्टर वेटरिनरी डिपार्टमेंट के डॉक्टर अमसुंग एक्सपर्ट सिंगा तानाखिबसु निंगथिना लैतना अमसुंग मतम चाना टिकासु थादना ओक सन लोइरिबा फार्मर सिंगना ओक येन सिरकलगा हेक्टर वेटरिनरी डिपार्टमेंट दा चार्ज तौबदी सुमदे हाइना मणिपुर सरकार के वेटरिनरी एंड एनिमल हस्बेंडरी सर्विसेज के डायरेक्टर डॉक्टर हौबिजम चावबना फोंदोरकले डॉक्टर सिंह प्राइवेट प्रैक्टिस तौब्रा हाइबा यंगसिनबा खंगनख्रे मणिपुर लेंगा की मखादा डॉक्टर ओइरिबा सिंह मखोई मखोइना पोस्टिंग तारिबा मफम अदुदा लेंगदना लैब्रा लैतब्रा हाइबा चेक तौरगनी हाइरे चारू मांगहनबगी महुत्ता से सादुना सेंथोक लहेनबा यारे युमको की ओइना सन लोइरिंगै अमसुंग सन्नम योइबा इखोइगे लौ उबगी ख्वाइदगी फरबा मरुप ओइरिंगैदा सरू हाइबसी कनामतना मांगहनरमद्रबसु अनौबा टेक्नोलॉजी कया चंगलकपदगे हौजिकते सरू हाइबसी कानद्रबा पोसक अमगुमना लबुकता हुंदोकलगा मांगहनरे मणिपुरदा सही खुदिंगे लौरोक पंथा लोइबगा यामलबा सरू कया लबुकता मै थादोक्तुना नत्रगा हुंदोक्तुना मांगहनबगी हैनबी अदु सेमदोक्तुना सेना सिंगबा कानरबा पोथोक सिंग पुथोक्तुना लौमी सिंगे सेंथोक हेंगनबा होनबगे मतम ओइरे वर्ल्ड एड्स डे मालेम की ओइना लाक्सिन बंगमदबा फिबम मायोकनरे मणिपुरदा सेक्सुअल ट्रांसमिशन दा एड्स संदोकपगी चांग वांखलकले JNMDA के डायरेक्टर MUC के एकेडमिक काउंसिल की मेंबर ओइबदगी तोखरे मणिपुर यूनिवर्सिटी ऑफ कल्चर MUC के मिंगचनबा वाथोक मरी लेनना JN मणिपुर डांस एकेडमी के डायरेक्टर यूनिवर्सिटी असिगे एकेडमिक काउंसिल के मेंबर ओइबदगी तोखरे एकेडमी असिगे ओजा सिंगसु MUC के थबक थोरम सिंगदा मतेंग पांगलरोय हाइना फोंदोखरे सेरो सर्विलेंस चथवा हौखरे मणिपुर कोविड-19 की लेरिबा स्टेटस असे खंगदोकनबा अमदे हॉटस्पॉट नतबा मफम सिंग खंगदोकनबा डिस्ट्रिक्ट मरीदा सेरो सर्विलेंस चथवा हौखरे इम्फाल वेस्ट कक्सिंग उखरुल अमदी चुराचांदपुर डिस्ट्रिक्ट ngasi हौरगा दिसंबर 15 फाउबा चथगदबा सेरो सर्विलेंस असिदगे फंगलकपा डाटा सिंग अदु निंगथीना नैनरबा मतुंगदा स्टेट असिदा कोविड-19 थोगहलिबा कोरोना वायरस असिना स्टेट असिगी मियोई कया यामना संगसिनख्रबगे हाइबदु खंगदोकदौरिबनी हाइरे